ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯕꯤꯒꯤ ꯆꯥꯎꯔꯝꯕꯗ ꯃꯤꯅ ꯄꯣꯠꯆꯩꯁꯤꯡ ꯄꯤꯔꯝꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯠꯆꯔꯛꯀꯦ ꯍꯥꯏꯗꯤ ꯀꯩ ꯊꯥꯗꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯌꯦꯡꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯐꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃꯅ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯄꯣꯏꯂꯥ ꯍꯧꯔꯛꯄꯒꯤ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯑꯩꯗꯨ ꯇꯧꯗꯣꯏꯅꯤ ꯗꯥ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯦ ꯍꯥꯏꯗꯤ ꯀꯔꯤꯃꯥꯏꯅꯁꯨ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯇꯧꯗꯣꯏꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯁꯤ ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯑꯍꯦꯟꯕ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯗꯣ ꯑꯗꯣ ꯍꯥꯏ ꯏꯅꯝꯃ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯋꯥꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯁꯨ ꯃꯃꯥꯡꯒꯤ ꯀꯔꯤ ꯍꯥꯏꯕꯗꯣ ꯈꯔ ꯁꯥꯡꯅ ꯍꯥꯏꯕꯩꯅꯣ ꯍꯥꯏꯗꯤ ꯁꯨꯝ ꯈꯜꯂꯨꯕꯀꯣ ꯃꯌꯥꯝꯁꯨ ꯀꯃꯥꯏꯅ ꯀꯔꯤꯅꯣ ꯁꯥꯡꯅ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯖꯍꯥ ꯑꯃ ꯑꯩ ꯆꯥꯗꯣꯔꯦꯀꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯑꯗꯨꯗꯨ ꯆꯥꯗꯣꯏꯅꯤ ꯑꯗꯨꯗꯣ ꯃꯊꯦꯜ ꯇꯧꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯣ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤ ꯑꯗꯨ ꯁꯨꯝ ꯍꯣꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯁꯥꯡꯅ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯁꯥꯡꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯃꯌꯥꯝꯁꯨ ꯍꯪꯉꯤꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯒꯤ ꯏꯟꯇ꯭ꯔꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯇꯦꯟꯃꯜꯂꯕ ꯍꯥꯏꯗꯤ ꯈꯔ ꯁꯥꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯛꯑꯕ ꯁꯥꯡ ꯍꯥꯏꯌꯨ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯥꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔ ꯇꯦꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯅꯝꯃꯅꯗꯤ ꯍꯥꯏꯔꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯏꯅꯝꯃ ꯈꯔ ꯁꯥꯡꯍꯜꯂꯕꯅꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣꯕ ꯇꯦꯜꯂꯦ ꯁꯥꯡꯉꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯡꯍꯜꯂꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯕꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦꯀꯣ ꯐꯤꯒ ꯑꯗꯒꯤ ꯀꯣꯜꯂꯤꯛꯀ ꯑꯗꯨꯅ ꯅꯝꯃꯤ ꯄꯩꯁꯥ ꯊꯥꯗꯩꯑꯕꯀꯣ ꯑꯅꯝꯕꯅ ꯀꯣꯜꯂꯤꯛꯅ ꯅꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯦꯡꯍꯜꯂꯛꯇꯣꯏ ꯐꯤꯗꯤ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯀꯨꯆꯤ ꯂꯥꯎꯔꯦꯕꯀꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯕꯥꯏ ꯊꯣꯛꯄ ꯑꯃꯅ ꯄꯤꯕꯅꯦꯕ ꯃꯥꯏ ꯅꯨꯄꯤꯅ ꯊꯥꯗꯕꯅꯤ ꯍꯥꯏꯗꯤ ꯑꯁꯤ ꯐꯨꯔꯤꯠꯁꯦꯀꯣ ꯈꯔ ꯍꯥꯏꯠ ꯁꯤꯒꯁꯦ ꯕꯇꯔꯐ꯭ꯂꯥꯏꯒꯁꯦ ꯑꯩꯅꯅꯦ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯗꯤ ꯅꯝꯃꯗꯨꯅ ꯃꯥꯅ ꯂꯤꯠꯄꯤꯔꯣ ꯍꯥꯏꯅ ꯁꯤꯁꯦ ꯂꯤꯠꯄꯤꯔꯦꯕꯀꯣ ꯃꯥꯅ ꯄꯤꯕꯁꯦ ꯂꯤꯠꯄꯤꯔꯣ ꯍꯥꯏꯅ ꯑꯗꯨ ꯂꯤꯠꯄꯁꯤꯒ ꯅꯨꯃꯤꯠꯇꯨꯒ ꯑꯗꯨꯝ ꯂꯤꯠꯂꯃꯤꯅ ꯁꯨꯔꯨꯅꯩꯅ ꯑꯗꯨꯝ ꯃꯣꯠꯂꯦ ꯑꯗ ꯁꯨꯗꯣꯛꯄꯗꯨꯒ ꯃꯥꯏ ꯕꯇꯔꯐ꯭ꯂꯥꯏꯒꯁꯦ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦꯕ ꯁꯤ ꯃꯥ ꯐꯨꯔꯤꯠ ꯑꯅꯤ ꯄꯤꯕꯅꯦ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯀꯔꯝꯕꯅ ꯄꯤꯕꯅꯤ ꯁꯦꯝꯃꯒ ꯂꯩꯔꯦ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯉꯥꯏ ꯑꯩꯈꯣꯏ ꯄꯄꯥꯗ ꯄꯤꯊꯣꯛꯎꯕ ꯌꯥꯝ ꯀꯨꯏꯗꯦ ꯍꯜꯂꯦ ꯑꯗꯨꯝ ꯇꯨ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯅꯠꯇꯅꯤ ꯇꯨ ꯄꯥꯝꯕ꯭ꯔꯥ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒꯦ ꯃꯆꯥ ꯁꯣꯝꯗ ꯌꯥꯎ ꯏꯁ ꯃꯥꯏ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯈ꯭ꯔꯦ ꯅꯪ ꯀꯩꯅꯣꯝꯒ ꯄꯥꯏꯔ ꯀꯩꯅꯣꯁꯦ ꯀꯅꯥꯅ ꯄꯤꯔꯛꯄꯅꯤ ꯀꯥꯎꯔꯦ ꯑꯁꯤꯁꯨ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯁꯤꯁꯨ ꯁꯤꯒꯤ ꯐꯨꯔꯤꯠ ꯃꯆꯥꯁꯤꯒ ꯁꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯒ ꯑꯄꯨꯟꯕꯅꯦꯕ ꯂꯩꯔꯦ ꯂꯥꯡꯒꯅꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯌꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯂꯥꯡꯒꯟꯁꯤꯗꯁꯨ ꯌꯥꯎꯔꯝꯃꯦ ꯃꯁꯛ ꯄꯥꯝꯕ꯭ꯔꯥ ꯁꯤꯁꯨ ꯐ꯭ꯔꯣꯛ ꯑꯃ ꯄꯤꯔꯝꯃꯦ ꯃꯥꯡꯈ꯭ꯔꯝꯕꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏꯗ ꯂꯥꯡꯒꯅꯨ ꯍꯥꯏꯕ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯁꯤ ꯐ꯭ꯔꯣꯛꯁꯤꯒ ꯄꯨꯜꯂꯤꯅꯦꯕꯀꯣ ꯁꯤ ꯄꯥꯏꯌꯣꯅꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯏꯅꯝꯃ ꯑꯃꯅ ꯄꯤꯕꯅꯦꯕ ꯃꯥ ꯂꯤꯊꯣꯔꯛꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃꯅ ꯄꯤꯕꯅꯤ ꯁꯤ ꯐ꯭ꯔꯣꯛꯁꯤꯁꯨ ꯎꯗ꯭ꯔꯕꯁꯦ ꯁꯤ ꯐ꯭ꯔꯣꯛꯁꯦ ꯃꯥ ꯐ꯭ꯋꯥꯔꯦ ꯐꯖꯩꯍꯦ ꯑꯗꯒꯤ ꯑꯇꯩ ꯀꯗꯥꯏꯅꯣ ꯁꯤꯅ ꯁꯤ ꯐ꯭ꯔꯣꯛ ꯃꯆꯥꯁꯤꯅ ꯁꯤ ꯑꯣꯂꯥꯡꯈꯔꯗ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯇꯤꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯑꯃꯈꯛꯅ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯈꯛꯅ ꯁꯤ ꯃꯣꯟ ꯂꯥꯎꯋꯦ ꯃꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯕꯥꯏꯅ ꯄꯩꯁꯥꯁꯨ ꯄꯤꯔꯝꯃꯦ ꯃꯥꯅ ꯂꯥꯛꯄꯒ ꯐ꯭ꯔꯣꯛꯁꯦ ꯌꯥꯝꯅ ꯄꯤꯔꯦ ꯁꯤ ꯌꯥꯝꯅ ꯄꯤꯕꯅꯦ ꯃꯖꯥꯅ ꯃꯁꯟꯗ ꯐꯔ ꯍꯥꯏꯅꯨꯕ ꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯩ ꯑꯁꯤꯁꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯅꯦꯌꯥꯝꯕꯅ ꯄꯤꯔꯦ ꯁꯤꯒꯤ ꯐ꯭ꯔꯣꯛ ꯃꯆꯥꯁꯤꯁꯨ ꯃꯆꯥꯊꯣꯏꯕꯤꯒꯤꯅꯦ ꯑꯩꯅ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯏꯁꯟꯁꯨ ꯌꯥꯝꯃꯦ ꯑꯇꯩ ꯀꯗꯥꯏꯅꯣ ꯑꯣ ꯑꯗꯒꯤ ꯁꯤꯒꯤ ꯘꯔꯤꯁꯤꯃ ꯄꯤꯔꯦ ꯁꯤꯒ ꯑꯣ ꯁꯤꯁꯤꯅ ꯐꯣꯇꯣ ꯐ꯭ꯔꯦꯝꯒ ꯍꯥꯞꯄꯩ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛꯅꯤ ꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯒ ꯀ꯭ꯔꯤꯡ ꯍꯦꯡꯕ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯕꯤꯒꯤ ꯃꯄꯥ ꯍꯧꯗꯣꯛꯄ ꯀꯥꯟꯅꯅꯤꯁꯦ ꯁꯤꯒ ꯃꯣꯏ ꯃꯆꯥꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏ ꯃꯆꯥꯊꯣꯏꯕꯤ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯅꯤ
Kaino udra se gadi tu papa hu dok pe lam ko ling hai de do le de ko kon cha tho bi ko li ai chando ro ge me am si makha ge bu khamai na ron jan na tham me kana hana na piram man ai le ka tho khai ba ko ha baba di khang ngo bun ai le ka tho khai khang na piram mi ngai na do si chal ta tau na chan na tham me ni ga si le su le me cha nai ko ni pai ni si ga su le bu kham teng god glass mam sao je ku cha mu cha chị thôi cho cú tôi làm chuyện cái chị lấy đấy chị cái chị lấy đấy chị buộc không tiền gọi chị làm cái cái sana mà chú cái buộc không thì sana mà chú cái tai buộc không mà mình cái con đi sana mà chú cà phê đi mình chị cái lấy đấy cái arati arati rồi lấy xí cái xí lấy đấy xí coi ấy là mà xí má nó bị cái gì mà này chứ xí lấy đấy cũng không tiền gót cái này xí cho anh xí cái xí bút không mà lấy đấy mai cái tiền gót mà thằng đó có tuan nó có ăn cái đi pin nó tới gì cái ngày sẽ cái nữa nó đuổi tiền là bút không cái làm mấy cái làm ba đấy cái làm mấy tiền gót cái làm bút không nó cái đom với mix rồi nó đây này bà con đó mẹ am không chán bị cái gift thì mẹ am đã uhan le rồi khơi cha nó bị múc riêng bị rồi mẹ con phải có cái thằng đấy mà thôi nó không là bộ chiếm mà nó lấy mình đi khơi cái mà cha thôi bị cái màn nó của màn nó lấy là mình cheng mà cái lấy bên này mà cái tụi nó khơi cái lỗ cái lời cái thứ bên này mà cheng cái gì vậy đó mẹ ai sẽ mai đi khơi nó mà nó bom ngang cái bom dài cái bia mẹ du hai ba cầu thô đi bà rất là cái nó bia mẹ mai bom dài quá mà chắc là cái đâu rồi nè đây yam na maru ba important namaga igi now nupi khoi punam nusibina ma lakte ba gore masa do lakte aduga me am nusidra jang mana khoi cha nupi disagi damakta wish ama iraga yam sang na iraga pire ado me am ai pa bodi patharo roge asom yeng biro chắc là cái đồ này, thấy chưa? Ado me am na sai ahan bagi dress to ko na sana pot pa ro se. Kapi me jo. Ahan bagi dress to ko mai ngan na phuri ne khanga loi chot loi khare. Adagi sigi makhong gi payal ji su khoi gi mo gi man thau na pi ni ma kano na khoi che man pi bani ba ko. Mi khoi na mai nga la ga khangao choli khoi na phuri ne kani loi choli. Mo cha na kai no. Up thora se up hai ba jeng oi ma ima hay ni iya uraba maya may masan bi upa hay jo ubra noy Hello maya may ngasi video se so matang jalo se lage to matang video do na si to maya like share subscribe comment to ba ko bye bye